Hauzik aikhoi lan haudri aikhoi di ngakthokpa khaktani aikhoi di amaga nusinana leiminaba haiba wakhalonda leizabani adubu hauzik di manipur gi damak aikhoi meitei kankhattaba yade manipur kansi hairagadi meitei gi mapangal kankhatpa natana atei pambai amata leiti haina meitei lipul gi thauburel mayengbam promote na phongdokre wafama singarang meitei lipun na maira paibiga khutsam naduna Herok part 1 haitu popi da pangthokiba illegal immigrants cookie sing schedule trap list gi khudakta lokthokadabani haiba miyangi oiba mifamda na haikibani mak namaka tana hai cookie sing asi lamdam asigi yalhomi nate illegal immigrants singni makoibu ST list gi khudakta lokthok famthoi yalhomi nataba furuf amata ST list chanba yade furuf amabu constitution gi list chanba haibasi lamdam adugi yalhomi oiraba matamda khakta changadabani yalhomi natrabadi ST list chanba yade maram aduna cookie furuf asi ekhoi gi lamdam asigi yalhomi aman nate haiki Miyamgi mifamadu da wangang kiba singna cookie sing ST list gi lokthokpada constitution gi oiba provision sing kupna nainabaga loinena cookie sing asi lamdamasida illegal immigrant oibana ST list gi lokthokpada maram chai haina su observation pinaki mifamadu da saruk yakiba singna illegal immigrants cookie sing ST list gi lokthokadabani manipur dagi cookie muthatkadabani haibana chingba play card sing sizinaki Lan hautri lan hujiti makoina khut thabani akoida aigi lan thum amadi aigi thawai aigi singa thukchaba haibase aibu gi constitution na piwa right ne la je moina khut khangtha tharak panina adaida koina ngak podo bauti ngam haudo bagi wani adabu akoi leram mana jo phana yam moi changba ngam dabani akoi ipai pura thakwang leramani na moigi na manipur ji jat yam na tabani na amaga nuksinaba amaga festival yawminaba amaga sarau moronaba sigum amada leigadabani ko oina haibane adana akoina khalleba manipur kankar paina koilaw lawri sidi maitei kandana sunga yaro maitei kalla manipur kangada manipur kanji hai taragadi atai lambi amta leite maitai kanba tarkar oi adugi wakhalodani akoina ngasi maitai kani na harise maitai kani atai nandani haiba nataba maitai kalla kanda manipur kangane hauji jati macha atopa khaga chawbru yo challise maitai chon bagine moida da nain tawnu hana aiba ngamakta bagine koina adu haira matamda ne lep khidoise kari akoi driver no phu yabra noi khunda driver adu phu yabra noi akoi phanda natraga bedi da jo noi am changaloi na haiba lawro pun matamda driver phu lep kane adu law da bagini adu si haira gana ai khoi je communal ne ko communal ne na ngasai gi akoi gi tv da thokpa tiger nongsa mayam su leiri akoi gi TV ngang bayamse mayamsina akhoi adum haibane communal group nena ado handaki cookie lan tar kodidi moi mu loi mangre la law thong kai ong sare la na khoi tawle aduna hauji si communal oiba haibase communal oiba haibasidi akhoi somda leiri je maitai ni ima hoina se nagani ima hoje loi muthakadamni adu akhoi na pani hairaba adu communal ni akhoi na tawri sidi nationalism ne nationalism mai akhoi pulap chokhat mina je haibni noi ju hingu akhoi ju hinge akhoi ga respect tawna si haibni adu haujik si khut se thare akhoi da tharak pasi akhoi nga thok sari akhoi maramdi imana ngonda thaklo kappa de ju dum kapak ta bani maramdi nana kappa ga IPS ne na lepadi yadabni na maramdi ai constitution right never ai gi mi mo bagi right to never isanga tok sa bai na khoi dum kapro koi wani adu de de moina kukina maran pai da hajala ga la je khoi na ho bu do no moina panga bo ne de moina masin thi bo de ngang lei bo wani moi ngang bo khoi khana ga do na te adu khoi di same sau da bani na moina phalo na kapsala bu khoi phalo na mu defend to gi wani ete ki de khoi plan ta ho dri bo kana go mo ki da lan lau the ga ra imai ben tha do ko mayam su yawi ko adu nung ga dum thonan